Vaccine Kaplaba Meeoisingdasu Delta variant Naba Thengnare ICMR COVID-19 gi web ani mayok na badagi laingak asina khamtheng na wana riba cherak asida laichat asigi ahum subo web amuk laklagani haina mi paina riba mikup asida vaccine gi ahanba dose phanglaba Meeoisingdasu SARS-CoV-2 gi Delta variant Naba Thengnare haina laibak asigi khwaidagi awangba ana layeng amadi research institute ama oiriba Indian Council of Medical Research ICMR gi warol amana haide pawasin hai COVID-19 dagi ngakthoknaba miyam da kapthokliba vaccine gi ahanba dose phanglaba miyoi kaya amada laichat asigi Delta variant na Naba Thengnare adum oinamak sibagi changdi vaccine kaplaba miyoi singdana hanthaba thengnakhi loinana variant asina laibak asida thokiba COVID-19 gi ani suba webta achoba thokdang laukibani haide ICMR gi research specimen singadu chahi asigi January amade February fawagi manungda Maharashtra state ta positive oikiba miyoi-singda yumpham oikibane apunba sample gi chada hompudi COVID-19 gi Delta B16172 amadi Kappa B16171 variant oiramba thengnaki haire loinana laichat asigi second wave manungda Delta variant asi khwaidagi yamna thengnakibagi maru oiba maramdi hanagi variant ataiga yengnabada sandokpagi chang amadi tamthibagi changsu henbana ni haire Laibak asida chahi asigi anganba saruktagi sandorakpa haukiba amadi haujik phauba laksanba ngamdabana laidiba COVID-19 gi second wave ta nakiba apunba misingi chada marifuda Delta variant asina thokhanbani variant asi hena thuna yangna amadi paksana sandokpa ngamba amadi sathiba henba maramna vaccine gi dose ama hekta phanglaba miyoi-singdasu Naba Thengnare Pune da laiba National Institute of Virology ICMR na chathakiba research aduda COVID-19 na naraba miyoi Chatruka Marfuga Nipan ki sample sing genome sequencing tauke Maduda vaccine dose ama natraga animag phanglaba miyoi-singdasu variant asina sihanbagi chang hanthaki amade hospital yaubagi changsu nemba thengnakhi subnagi anaba chada 9.9 na hospital yaubagi mathau taki amade sibagi chang chada 0.3 khaktamak oikhe study aduna Southern India Western Eastern amade Northwestern India da second wave horakpada Delta variant paksana laike adubu khara taptharakpada lakpana variant amuk thengnarakhi haide research aduda yaukiba positive oiba miyoi 438 adugi manungda marifuga manga amade vaccine gi ahanba dose phanglaba ngaktani amade lemhoriba miyoi 500 ni thoi aduna vaccine gi ani suba dose phanglaba matungda narakpane loyana miyoi sing adugi manungda 438 amade Covishield vaccine kapoike humbudraga mathoina Covaxin kapki amade miyoi anina Sinopharm vaccine kapoike apunba sample 483 ki manungda chamariga marfuni thoide chada maudra mathoide laichat asigi layong uthokpa thengnaki amade chada kun mathoina layong amata utkhide amasung miyoi ahumna laikide chada hompuga mapande laheu hoba yauke kok amade hakchang chikpagi layong yauba chada yangkhai ga taruk lokhubana chada marfuga manga khanau nabagi chang chada 38 manam amadi mahau khangdabagi chang na chada kungani thoi Diarrhea gi layong yaubana chada taruk nungsa sor honba wabagi chang chada taruk amasung unsa hakchang amadi sangsin bagi chang dana chada ama thengnaki haina ICMR gi report aduna makhata na haire urea fangnaba honabada lomi sing ahing yarek nare Kaksing district ta agriculture department na lomi sing da nongmada akhanaba mi masingda har pibadagi lomi sing na har lawna honabada har yanphamda ahing nongyai lakna duna COVID ki SOP pumba thugaiduna kiu lepna re har bek ama phangnaba honabada oiriba phibam maduki matangda lawmi singna pausi asida hai agriculture department na Kaksing district ki oina Kaksing lamdong da leiba har ge godown dage lawmi singda har pire adubu lawmi lising kaya leiriba district asida agriculture department na nongmada lawmi chani khakta har pigani haina khangalakpadage har lawna honabada ahing nongyai dage mafam asida laktuna nongan ba ngaiba mi phawba yauna re loinana district asigi arapa mafamdagi lakpa lawmi kayade har phangdana hanba numit masing yamba lawmi su yaure maramasina covid ki akiba marakta har bek ama phanghongna ba hotnabada thengnari ba khudong sadaba kaya asigi yanglaga laingakna khulda har phanghanna bagi thavak ama paikhat piu haike black ta urea yonba thengnare MSF Manipuri Student Federation MSF Thobal District Committee na ngarang Thobal wang matabada leiba MSIB Enterprises ta chatuna yengsilubada Hairiba dukan asina black ta lupa 350 da har lauraga lupa 500 dagi na 400 phawba yonaba thorang paikhat lamba thengnare haina
MSF की ऑर्गेनाइजेशन सेक्रेटरी सुंदर खुमन थादरप चेरोल अमन हाइरे चेरोल असिना मखा ताना हाई दुकान असिना योननबा लौसिलंबा हारसिंग असि कदाइदगी लौरकपनो थिगलुबदा JR फर्टिलाइजर हाउस कोंगबा बाजार लैबा दुकान अमदगी लौरकपनी हाइबा खंगबा ngamki मदुगी मतुंगदा MSF की टीम अमना JR फर्टिलाइजर हाउस ते चतुना येंगसिलुबा मतमदा दुकान अदु थीबा फंखिदे लोइनना हार योलकपगी रिसिप्ट यावबा फोन नंबर दा कॉल तौदुना हंगलुबा मतमदा हार योंदी हाइदुना करेम कथाइनबा फजदबा वही वाता MSF ता nganglakhi असिगुम्बा फजदबा लिचत असि MSF ना यामना हक्चिन लौवे लोइनना हाइरिबा दुकान सिंग असिदा लैरिबा हार सिंग असिबुसु अथुबा मतमदा हार फंगदना लैरिबा मियामदा यंथोकपगी थौरांग मरी लैनबा लोइसंग सिंगना पाइखतकदबने JR फर्टिलाइजर हाउस की दुकान मपु अदुना हार सिंग अदु कंस्टिट्यूएंसी दगी लाकपनी हाइबा वाफमसु वारी सानबदुदा MSF ता फोंगदोखि अथुबा मतमदा मरी लैनबा सिंगना मिजेंग संगबिदुना मरी मखोंग थिगतपिदुना लोना यादव मओंगदा हार ललोनबा सिंग असिगी मथक्ता एक्शन लखुतकदबनी हाइनसु चेरोल असिना मखा तारे अनौबा केस खुदिंगमक डेल्टा वेरिएंट ओइरे मिपुम खुदिंगमक चेक्शन से नेशनल हेल्थ मिशन मणिपुर दा थेंगरीबा कोविड-19 की अनौबा केस खुदिंगमक यामना संदोकनबा मखल की डेल्टा वेरिएंट ओइरे मरमदुना मिपुम खुदिंगमक यामना सेक्शन लैनबा नेशनल हेल्थ मिशन की माइकैदगी अपील तौरकले सिनाम खुलदा कोविड टेस्ट तौबदा पिकलिबा अंगांग यावना मियोय 53 पॉजिटिव ओइरे चीफ मेडिकल ऑफिसर इम्फाल ईस्ट की लमजिंग मखादा ngarang khunrakpam kendra gi manung chana lariba sinam khulda covid test tawbagi thabak chathabada punna miyoi chani ga kunthra ga nipan test tawbada miyoi 53 positive oiba thengnare hairi positive oiraba miyoi 53 asigi manungda miyoi ahumdi hauji mama gi khomlang thakliba pikliba angang singne aduga positive oiba miyoi mangana chahi taretagina nipan phawgi manungda laiba angang singni hairi hiram asigi matangda community isolation center Bihari College की कन्वेनर ओरिबा बिजेन नोंथोंबमना फोंदोरकपगी मतुंग इनदे पिख्रबा सिनाम खुलसिदा मियोय चनिगा कुंथ्रागा निपान कोविड टेस्ट तौबदा मियोय 53 पॉजिटिव ओरिबा सिगी मरमदे खुंगंगी पुंसी मरेलदा लैरिबा मफम कयादा कोविड-19 लाइचतगी ngaktoknaba सेक्शन थौरांगी थबक असि यामना वाटले पुन्ना लौकुंबा चटमिनबा पुन्ना लैपुंग फमिनबा अमदे अदुकी मतिक सेक्शनदना मियाम पुनबगी हैनबी असि खुंगंगी लमदमदन हेना तौवे मदुना कोविड-19 की SOP ngakna चतबदगी पिकलबा खुंगंग असिदा पिकलिबा ममागी खोमलांग थकलिबा अंगांग अहुम यावना मियो 53 पॉजिटिव ओइबगी मरम ओइगने मदुना खुंगंगी लमदम सिंगदसु लैंगांगना कोविड-19 की अवेयरनेस असि पाकसन पीदुना मियामबु वाखल ताहनबा सेक्शन थौरांगी थबक पाइखतफम थोकले MLA लोकेन की मखादा मास वैक्सीनेशन चथरे नंबोल केंद्र की MLA नमायरकपम लोकेन सिंहागी मिजेंग मखादा नोंगमगी ओइबा कोविड-19 मास वैक्सीनेशन प्रोग्राम अमा कोविड-19 टास्क फोर्स लेमा पोकपम PIC लेमा पोकपम HWC इसोक लेमा पोकपम ग्राम पंचायत आशा अंगलवादी वर्कर्स अमदे लेमा पोकपम खुनफम की क्लब मापन पुन्ना खुसमनदुना लेमा पोकपम मयाई ममांगदा लैबा सांद्रेसोर मल्टीपर्पस हॉल दंगारंग पांगथोखरे थौरमदुदा सिली लांगलिबा लुपसिंगी थौमीसिंग आशा अंगलवादी वर्कर्सिंग लेमा पोकपम PIC अमदे CWC इसोक की डॉक्टर अमदे नर्सिंग न पुन्ना सरुक यादुना कोविड वैक्सीन कापगी थबक अदु चथखिबने ngarang gi nongmagi oiba mass vaccination program aduda punna miyoi listing amaga manga covid vaccine kapthoki haire amaromda covid-19 gi ani subo web asina maram oiraga manipur pumba mass vaccination program pangthoknabagi saruk ama oina moirang kendra gi manung chanba kwakta municipal council ward number 8 primary school da kwakta islamabad youth club amadi kwakta muhammadiya youth club amasung kwakta municipal council ward number 8 ki councillor muhammad abdul karim na punna sinlangduna वैक्सीन कापथोखरे ngarang की वैक्सीनेशन की थौरम अदु क्वाक्ता प्राइमरी हेल्थ सेंटर की मेडिकल ऑफिसर डॉक्टर लाइश्रम नंदकुमार की मिजेंग मखादा पांगथोखिबने वैक्सीनेशन की थौरम अदुदा मियोय नुपा नुपी पुन्ना चनी के 50 रोम वैक्सीन कापथोखे मतम साना इसा इसा की चही सुरबसिंगना वैक्सीन कापथोहुबना लाइसित असिदगी ngakthoknaba ख्वाइदगी फबा पाम्बाइने मरम अदुना मियामना कोविड वैक्सीन कापथोकपगी खुदोंग चाबा सि लौदुना ममल यामलबा मियोयबगी पुंसी कन्नबा होटनासी हाइना फौगाक चाव इथाई पुलिस स्टेशन की ओसी न फोंदोखे अरोइबदा ताबिरिबा पुमनमकपु थागतचरे।